LB 돈 락셀에 이신아 항상 정비로 사포 또비요. 이렇게 숭항항 사나버니나 사나우더비스 누가이티 지나면 뭐 지나고 나 좀 다를 사포 또비요. 지나고 나 그런 이게 매am 그랑 lagi 좀 사포 또비요. Chỉ không lại mà số cây cột và cái anh không thể ta năng mấy được. Okay, goodbye.
ꯑꯌꯨꯛꯀꯤ ꯐꯨꯠꯕꯥꯒ ꯇꯧꯗꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯈꯨꯃꯟ ꯈꯪꯗꯦꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯀꯥꯎꯔꯕ ꯃꯆꯨ ꯍꯥꯏꯗꯣꯛꯂꯒ ꯀꯥꯎꯕ ꯐꯠꯇꯕꯅꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯕꯣꯛꯇꯤ ꯀꯥꯎꯔꯤ ꯄꯣꯛꯈꯥꯏꯗ꯭ꯔꯕꯅꯤꯅ ꯆꯨꯝꯊꯣꯡ ꯑꯣꯏꯅ ꯆꯥꯖꯔꯦ ꯑꯣ ꯌꯥꯏꯃ ꯂꯝꯕꯤꯗ ꯍꯥꯏꯗꯣꯛꯑꯃꯁꯨ ꯅꯪ ꯍꯥꯏ Oh, namada la tatumongo like done. Thank you, namada. Chai sing charabo, kanyang chage. Iche kuman nungaribo. Namada kanyang chage. Masudi kuari pokai banina ngat sana leire. Tatumongo panga ngaga thongba. Oh, aiju panga ngaga thonge. Suntu nungari bo kai. Bila lebih ganggu ni muju yang ini ayo kutu sih. Masuk komen pajan. Tamungo wama kangbrai. Kang dia kari wano kang dia. Hairo namada kari wano.
ꯏꯆꯦ ꯈꯨꯃꯟꯒꯤ ꯁ꯭ꯇꯦꯇꯁꯇ ꯃꯑꯣꯡꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯔꯤ ꯑꯩꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯇꯧꯗꯕꯀꯣ. ꯑꯣ ꯑꯩ ꯎꯔꯥꯎꯗꯦꯗ ꯌꯦꯡꯉꯨꯗꯦꯗ. ꯀꯔꯝꯕ ꯃꯤꯅꯣ ꯀꯣꯜ ꯇꯧꯔꯤꯗꯣ ꯃꯁꯛ ꯗꯤꯌꯥ ꯊꯥꯔꯤꯌꯦ. ꯆꯠꯂꯨꯔꯣ ꯗꯤꯌꯥꯗꯣ. ꯀꯣꯜ ꯌꯥꯝ ꯂꯥꯛꯑꯦ ꯔꯤꯁꯤꯞ ꯇꯧꯋꯦ. ꯔꯤꯁꯤꯞ ꯇꯧꯔꯦ. ꯈꯪꯗꯦ ꯃꯥ ꯏꯁꯇꯦꯇꯁꯇ ꯀꯩꯀꯩ ꯊꯥꯡꯒꯠꯄ ꯑꯩ ꯆꯪꯉꯨ ꯂꯥꯎꯗꯤ ꯌꯦꯡꯉꯨꯗꯦꯗ. ꯏꯆꯦ ꯈꯨꯃꯟꯁꯤꯒ ꯂꯩꯔꯨ ꯆꯠꯈꯤꯅꯨ ꯍꯥꯏ. ꯀꯨꯏꯔꯣꯏꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯤꯗ. ꯅꯨꯃꯤꯠ ꯊꯥꯗꯨꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯔ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤ. ꯏꯆꯦ ꯅꯨꯄꯤꯅꯗꯤ ꯂꯩꯌꯨ ꯍꯥꯏ. ꯃꯁꯨꯅꯗꯤ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯜꯂꯦ. ꯃꯕꯨꯛꯁꯦ ꯁꯣꯜꯂꯦ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯦ. ꯏꯆꯦ ꯈꯨꯃꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯅ. ꯑꯣ ꯕꯣꯕꯤ ꯂꯥꯛꯑꯦ. ꯀꯥ ꯆꯥꯛ ꯌꯥꯝ ꯊꯦꯡꯉꯤꯅ. ꯀꯥꯗꯤ ꯆꯥꯛ ꯊꯦꯡ ꯆꯥꯏ. ꯄꯨꯡ 10 ꯃꯈꯥꯏ ꯁꯨꯃꯥꯏꯅ ꯆꯥꯏ. ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯑꯕꯣꯛꯇꯤ ꯇꯣꯟꯕꯅꯤꯅ ꯆꯨꯝꯊꯣꯡ ꯆꯥꯔꯦ ꯍꯥꯏꯌꯦ. ꯏꯆꯦ ꯈꯨꯃꯟ ꯇꯨꯃꯤꯟ ꯂꯩꯔꯨ ꯁꯤꯒ. ꯃꯥ ꯇꯦꯜꯕꯤ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯗꯤꯌꯥ ꯁꯨꯝ ꯄꯜꯂꯝꯅ ꯗꯤꯌꯥꯗ ꯆꯠꯂꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏ? ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤ? ꯔꯣꯃꯦꯟꯗꯣ ꯁꯤꯡꯍꯅ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ. ꯄꯥꯟꯒ ꯉꯥꯈꯥꯒ ꯊꯣꯡꯉꯤ. ꯑꯣ ꯀꯥ ꯍꯤꯟꯖꯥꯡꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ. ꯑꯣ. ꯕꯆꯥ ꯇꯨꯝꯒ꯭ꯔꯦ. ꯕꯆꯥ ꯇꯨꯝꯒ꯭ꯔꯦ. ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯇꯥꯗꯨꯒꯤ ꯆꯦꯅꯦꯜꯁꯦ. ꯊꯦꯡꯀ꯭ꯌꯨ. ꯁꯤꯒꯤ ꯍꯦꯜꯄꯤꯁꯤꯒ ꯔꯦꯄꯤꯇꯥ ꯂꯥꯛꯄ꯭ꯔꯣ ꯏꯁꯣꯔ ꯅꯨꯄꯤ.
ꯃꯤꯗꯤ ꯃꯌꯥꯝ ꯂꯩ ꯂꯥꯏꯛ ꯇꯧꯗꯦ ꯀꯩꯒꯤꯅꯣ ꯍꯣꯏꯗ ꯁꯤ ꯅꯨꯄꯤꯗꯗꯤ ꯇꯥꯗꯣꯒꯤꯁꯤꯒ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯁꯤꯅ ꯇꯜꯂꯦ ꯃꯤ ꯃꯤ ꯌꯥꯝꯗꯦꯗ ꯅꯝꯕꯗ ꯃꯤ ꯌꯥꯝꯗꯦꯗ ꯁꯞꯄꯣꯔꯠꯇꯨꯗ ꯃꯤ ꯃꯔꯤ ꯈꯛꯇꯪ ꯂꯩ ꯅꯝꯕꯗ ꯀꯔꯤ ꯀꯔꯤ ꯈꯕꯔ ꯍꯟꯗꯛ ꯅꯣꯡ ꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯒꯦ ꯅꯃꯗ ꯏꯁꯨ ꯅꯨꯄꯤꯅꯗꯤ ꯇꯥꯗꯣꯒꯤꯁꯤꯒ ꯃꯌꯥꯝ ꯀꯧꯔꯤꯕ ꯃꯁꯤꯅ ꯇꯜꯂꯦ ꯃꯤ ꯌꯥꯏ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯗ ꯄꯩꯁꯥ ꯆꯪꯗꯦ ꯑꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯆꯨ ꯀꯣꯃꯦꯟ ꯈꯨꯄꯥꯗꯣ ꯐꯖꯅ ꯄꯥꯎ ꯍꯥꯏ ꯁꯨ ꯅꯨꯄꯤꯅꯗꯤ ꯇꯥꯗꯣꯒꯤꯁꯤꯒ ꯃꯌꯥꯝ ꯀꯧꯔꯤꯕ ꯃꯁꯨꯅꯗꯤ ꯇꯜꯂꯦꯃꯦ ꯍꯥꯏ ꯇꯥꯃꯡꯒꯣꯜ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯗꯤ ꯌꯨꯇꯨꯕꯔ ꯄꯨꯝꯅꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯅꯤ ꯍꯥꯏꯕꯅꯤ ꯃꯣꯗꯤꯅ ꯑꯣ ꯑꯩ ꯇꯥꯕꯨ ꯇꯥꯗꯦꯅꯦ ꯐꯔꯦꯅꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯣꯏꯅꯤ ꯍꯥꯏꯕꯅꯤ ꯃꯣꯗꯤꯅ ꯑꯣ ꯑꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯒꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯒꯦ ꯚꯥꯏꯔꯦꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯣꯐ ꯇꯧꯁꯜꯂꯒꯦ ꯇꯥꯃꯣꯒꯣꯜ ꯂꯦꯞꯇꯅ ꯚꯤꯗꯤꯑꯣ ꯇꯧꯔꯛꯎ ꯍꯥꯏ ꯇꯜꯂꯦꯗ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ
ꯅꯍꯥꯟ ꯂꯃꯒꯥꯝꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯒꯤ ꯊꯣꯡꯈꯥꯗ ꯐꯪꯂꯦ ꯁꯤꯅ. ꯑꯣ ꯃꯩꯇꯩ ꯃꯆꯥꯔꯣ? ꯃꯩꯇꯩ ꯃꯆꯥꯔꯣ ꯁꯤꯔꯤꯗꯣ? ꯃꯩꯇꯩꯅꯤ 27 years. ꯀꯩꯗꯧꯕꯒꯤ ꯁꯤꯔꯤꯅꯣ ꯃꯥꯛꯇꯤ? हर किसी दिल में एक राधा का ख्याल रहता है. इसे खुमन इसे फजद्रो लमगाम खुनोगी मांगख्रे तुबदा humni suda phangba sinupi namada boki khoimu lei habado puja da unas din ke उजलों में खाबो कायल लो मैंने तुम्हें पल पल देखा. नमदा सुगी डायलॉग फजरे हाइगे इचे कुमन हायो अदुनी फजबने फजदबा कैमले तेले पक्चैदा नंगा तौ छलो बैसे पुनम तलो पक्चै पक्चदबा कैमले के. Wow, Ronita la hai kaka nungari nang hojai jaurabo. Ngarang date 14 chalam nina. Ngarang chapan natro hojai da. Jaure mathang di hojai da. Isai lari nang de thung tare. Jaure hai ba. Tabra Ronita. Mathang isai hojai da lari nang de thung tare ko. Hoi kaka nang le pham no kai kau ba. Wow, ay mainu macha lai, mainu macha welcome. Nang hachang naba pharabo. Nang naba pharabo, kanyang chage nang. Ronita hojai kai phamdro nang lei do. Ke kot ba hai ba mi leibra. Isu nupi namada. Che kuman ngai ba ware hai khoimu na atopa puna lake chahi se kaidarige che kaidarige hai hojai moina pathar aise
लेसुम है मोना प्रसाद से क्या थापके होजाई स्टेशन दगी भाड़ा क्या नो है कका लागा ले हेंगद्रा बनोदा फरे ओ ना फरे फरे ना फरे फरे कहीं चागे नंग कुईरेदा मैनू मचा नंग उतबा नान चिचेना हाइड्रो नंग नाले काकाना हंगे हायो अन हाइगिम चिचेदा चिचेना हाइड्रो चिचेना हाइड्रो खोमुना ngaइबा वारबनिना उरकलदि फरे फबदा नुंगाइजरे ai sunarmada thano tungrabo ai hengani kaigil hedoino kaka hojai ladi pau pira hai pira ke kamai pira kani elvi de pira ke ko chum thong kaka di kaka nga kha ga pang ga thongi che khuman phagi tawrini purakte hayeng silchadara chatkani aisu namada tholakadra hayeng silchada chatkani aisu namada tholakadra pung kya chakadoino pung kya da halakadono silchada pung kya chakani pung kya da halakani hai chinai पुरगदी फरे ताबदा नुंगाइजरे आइसु नमदा कइदरे नमदा इचे खुमन फागी तौरुनी पुरक्ते आइ नमदा करिगिनो पुरे हाय मगा पुरक्ते हायदो जोबान काइनरुइसि को जोबान सोइनरुइसि बेरासे मैनदे ओइदे कुंथ्रा मफमदगी डायरेक्ट लाकलदी चाम ओ नईना जाम थातेना मसु कमेंट कुपादो जु खौरा खुपा पाबा मालिको मसो है मसु लाक्तौरो pung kya chatuna pung kya lagani che khuman nungsinaba nupa unaba laktoiro hai nangna semgani harang kam nungsina nupa laktoro hangido karigino nangna nupa ro semgani harang kam laktoro hangido karigi pung kya chatuno pung kya da halakadoino hanubi su madi aina semba nupa kije hai tadoy kaka kai mathel no ngasi Romita kenoni ngakhaga panga thongba nuaite nang hojai chakhi be ko hek uno haude che khuman ha no khare che khuman tagatin isu nu pina
ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯕꯣꯛ ꯆꯠꯀꯦ ꯇꯧꯔꯤꯅꯦ. ꯔꯣꯃꯤꯇꯥ ꯀꯁꯥꯔꯒ ꯍꯣꯖꯥꯏꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ? ꯉꯥ ꯃꯆꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯆꯥꯏ ꯀꯀꯥ. ꯑꯣ. ꯔꯣꯅꯤꯇꯥ ꯀꯁꯥꯔꯒ ꯍꯣꯖꯥꯏꯒ ꯅꯨꯡꯉꯥꯏꯕ ꯀꯅꯥꯅ ꯍꯦꯜꯂꯤ? ꯆꯤꯛꯀꯃꯟ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯅꯨꯄꯥ ꯐꯥꯔꯒ ꯄꯨꯔꯛꯀꯦ. ꯄꯨꯔꯛꯀꯅꯤ ꯅꯔꯃꯗꯥ, ꯑꯩꯁꯨ ꯌꯥꯎꯒꯦ ꯅꯪꯁꯨ ꯆꯠꯁꯤ. ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯂꯤꯂꯥ ꯌꯦꯡꯁꯦꯕ. ꯁꯤꯅꯣꯔ ꯀꯥꯡꯕꯨꯅꯤꯅ ꯀꯃꯥꯏ ꯇꯧꯅꯒꯦ, ꯀꯃꯥꯏ ꯉꯥꯡꯅꯒꯦ, ꯀꯃꯥꯏꯅ ꯆꯥꯟꯅꯒꯦ ꯍꯥꯏ ꯌꯦꯡꯗꯣꯏꯃꯤꯗꯅ. ꯑꯦꯜꯕꯤ ꯃꯄꯨꯁꯨ ꯈꯥꯕꯅꯤꯅ ꯃꯊꯦꯜꯁꯨ ꯉꯥꯈꯥ ꯆꯥꯔꯦ ꯃꯁꯨꯗꯣ. ꯅꯔꯃꯗꯥ, ꯅꯪꯅ ꯄꯣꯛꯇꯣꯏ ꯅꯨꯄꯥꯗꯣ ꯇꯥꯃꯣ ꯃꯪꯒꯣꯜꯗꯁꯨ ꯍꯥꯏꯔꯝꯃꯣ, ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯁꯤ. ꯑꯗꯣ ꯍꯅꯨ ꯍꯅꯨꯕꯤꯗꯣ ꯎꯅꯔꯒ ꯀꯔꯤ ꯀꯃꯥꯏ ꯇꯧꯕ ꯌꯦꯡꯁꯦꯕ. ꯀꯁꯥꯔꯅ ꯍꯦꯜꯂꯤ ꯍꯥꯏ. ꯃꯪꯒꯟ ꯃꯆꯥꯅ ꯀꯁꯥꯔꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩ ꯅꯣꯏ ꯆꯤꯆꯦꯗ ꯍꯪꯉꯤꯃꯤ. ꯀꯩ ꯍꯥꯏꯅꯤ? ꯁꯨꯝ ꯂꯩꯔꯨꯕ ꯃꯐꯝꯅꯤꯅ ꯁꯤꯒꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯃꯅꯤ. ꯍꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯏ. ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣꯗ ꯍꯣꯖꯥꯏ ꯒꯣꯆꯣꯔꯥꯗ ꯆꯠꯂꯨꯏꯕꯅꯦ. ꯎꯗꯣꯏꯄꯨꯔ ꯕꯕꯥꯗꯣ ꯑꯗꯨꯒ ꯏꯁꯩ ꯁꯛꯑꯝꯃꯤ. ꯎꯗꯣꯏꯄꯨꯔ ꯕꯕꯥꯗ ꯏꯁꯩ ꯁꯛꯑꯝꯃꯤ. ꯌꯦꯡꯉꯤ ꯚꯤꯗꯤꯑꯣ. ꯑꯗꯣ ꯈꯪꯉꯤ ꯍꯥꯏ. ꯑꯗꯨꯅꯤ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯏꯗꯗꯤ ꯂꯥꯛꯀꯅꯤꯗꯅ. ꯑꯗꯣ ꯏꯆꯦ ꯈꯨꯃꯟꯒꯤ ꯅꯤꯄꯥꯗꯣ ꯑꯩꯅ ꯀꯣꯜ ꯑꯃ ꯇꯧꯕꯗ ꯍꯧꯅ ꯆꯦꯜꯂꯛꯀꯅꯤ. ꯀꯦ ꯏꯁꯇꯥꯔ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯀꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏ. ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯀꯣ, ꯀꯨꯏꯔꯦ ꯎꯅꯗꯕ. ꯃꯁꯨꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ. ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯩꯅꯤ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ? ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅꯤ ꯃꯗꯨ. ꯑꯗꯨꯅꯦ ꯅꯔꯃꯗꯥ, ꯑꯩꯅ ꯍꯥꯏꯁꯤꯅ ꯍꯅꯨ ꯍꯅꯨꯕꯤ ꯎꯅꯕꯅꯤꯅꯀꯣ, ꯀꯨꯝꯍꯩꯗꯨ ꯌꯦꯡꯅꯤꯡꯉꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣꯀꯣ. ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤꯗ. ꯍꯅꯨ ꯍꯅꯨꯕꯤ ꯎꯅꯕꯗ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯅ. ꯀꯀꯥ ꯍꯣꯏꯒꯤ ꯆꯥꯛ ꯆꯥꯕꯁꯦ ꯁꯨꯛ ꯊꯦꯡꯕ꯭ꯔꯣ? ꯔꯣꯅꯤꯇꯥ, ꯀꯀꯥꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅꯀꯣ, ꯆꯥꯛꯇꯣ ꯊꯦꯡ ꯆꯥꯏ. ꯉꯟꯅ ꯆꯥꯕꯁꯦ ꯍꯩꯅꯗꯦ. ꯄꯨꯡ 11:30, ꯄꯨꯡ 10, ꯉꯜꯂꯕꯗ 11:30 ꯁꯤꯒ ꯆꯥꯏ ꯀꯀꯥꯗꯤꯀꯣ. ꯏꯇꯣꯝꯇ ꯑꯣꯏꯅ ꯂꯣꯏ ꯆꯥꯟꯅꯈ꯭ꯔꯦꯗ. ꯑꯩꯗꯤ ꯊꯦꯡ ꯆꯥꯏꯕꯅꯦ. 11:30, 10, ꯑꯗꯩꯗꯤ ꯉꯜꯂꯕꯗ 11:30 ꯀꯣ, ꯑꯗꯨꯃꯥꯏꯅ ꯆꯥꯏ. ꯑꯣ ꯍꯥꯏ. ꯒꯨꯗ ꯅꯥꯏꯠ ꯆꯦ ꯑꯦꯟ ꯀꯀꯥ. ꯕꯥꯏ ꯕꯥꯏ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯥꯏꯅꯨ ꯃꯆꯥ. ꯅꯥꯕ ꯌꯥꯗꯦ. ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ. ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ, ꯅꯥꯕ ꯌꯥꯗꯦ.
ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯜ ꯂꯣꯏꯗꯤꯡ ꯃꯅꯨꯡꯗ ꯅꯥꯕ ꯆꯦꯛꯄ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯆꯦꯆꯦ ꯑꯦꯟ ꯀꯀꯥ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯔꯣꯅꯤꯇꯥ ꯃꯥꯏꯅꯨ ꯃꯆꯥ ꯊꯝꯈ꯭ꯔꯦ ꯔꯣꯅꯤꯇꯥꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯇꯨꯝꯃꯣꯌꯦ ꯔꯣꯅꯤꯇꯥ ꯆꯤꯆꯦꯅ ꯃꯥꯏꯅꯨ ꯃꯆꯥꯗ ꯇꯨꯝꯃꯣ ꯍꯥꯏ ꯇꯥꯗꯣ 이제 ꯈꯨꯃꯟꯅ ꯍꯦꯟꯅ ꯍꯩꯈꯤꯅꯦ ꯀꯥꯏꯗꯩ ꯍꯩꯗꯣꯏꯅꯣꯗ ꯑꯃꯈꯛ ꯋꯥꯎ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯀꯥꯏꯗꯩ ꯍꯩꯗꯣꯏꯅꯣꯗ ꯃꯤꯗꯣ ꯂꯥꯛꯑꯒ ꯀꯣꯆꯤ ꯀꯣꯜ ꯂꯩꯊꯣꯛꯈꯤꯗꯅ ꯑꯃꯨꯛ ꯆꯦꯡ ꯇꯣꯛꯀꯅꯤ ꯅꯤꯄꯥꯗꯨꯝ ꯔꯣꯅꯤꯇꯥꯅ ꯑꯃ ꯅꯨꯄꯤꯔ ꯅꯨꯄꯥꯔꯣ ꯅꯨꯄꯥꯅꯦ ꯋꯥꯎ ꯌꯥꯝ ꯐꯩ ꯅꯣꯏꯗꯤ ꯀꯩ ꯕꯥꯃꯣꯟꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯕꯥꯃꯣꯟꯗꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯍꯥꯏꯅꯕꯅꯤ ꯅꯣꯏ ꯏꯀꯨꯕꯣꯛ ꯏꯅꯦꯕꯣꯛ ꯂꯩꯔꯤꯕ꯭ꯔꯣ ꯑꯥꯗ ꯅꯣꯏ ꯏꯀꯨꯕꯣꯛ ꯏꯅꯦꯕꯣꯛ ꯂꯩꯔꯤꯕ ꯍꯥꯏꯕ ꯅꯣꯏ ꯕꯥꯃꯣꯟꯗꯗꯤ ꯏꯀꯨꯕꯣꯛ ꯏꯅꯦꯕꯣꯛ ꯀꯧꯅꯗꯕꯅꯦꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯅꯦꯕ ꯑꯗꯨꯅꯤ ꯂꯩꯔꯤ ꯂꯣꯏꯅ ꯋꯥꯎ ꯌꯥꯝ ꯐꯩ ꯇꯨꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯩꯍꯧꯔꯣ ꯍꯥꯏ ꯑꯣꯀꯦ ꯀꯦ ꯀꯦꯅ ꯍꯥꯏꯕ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏ ꯀꯦꯀꯦ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯣ ꯀꯦꯀꯦꯅ ꯀꯩ ꯂꯝꯒꯤꯅꯣ ꯀꯦꯀꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯦ ꯑꯩꯒꯤꯗ ꯑꯍꯥꯟꯕ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯟꯅ ꯀꯥꯟꯅ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯀꯥꯎꯔꯕꯅꯤꯅ ꯀꯦꯀꯦꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯩꯒꯤ ꯏꯕꯦꯝꯆꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯕꯦꯝꯆꯥ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯩ ꯏꯕꯦꯝꯆꯥ ꯀꯨꯏꯔꯦꯗ ꯅꯣꯛꯇꯕ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯔꯝꯒꯅꯤꯀꯣ ꯍꯣꯏ ꯑꯩꯗꯤ ꯃꯃꯥ ꯄꯥꯕꯨꯡ ꯍꯥꯏꯅ ꯁꯨꯝ ꯀꯧꯔꯦ ꯍꯣꯏ ꯅꯣꯏ ꯚꯥꯃꯣꯟꯗꯤ ꯄꯥꯕꯨꯡ ꯏꯃꯥ ꯀꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯏꯀꯨꯕꯣꯛ ꯏꯅꯦꯕꯣꯛ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯀꯧꯋꯦ ꯌꯥꯝ ꯐꯩ ꯅꯪꯒꯤ ꯄꯣꯔꯤꯕꯥꯔ ꯂꯣꯏ ꯂꯩꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯦꯀꯦꯅ ꯍꯥꯏ ꯑꯣꯍꯣ ꯀꯁꯥꯔꯒꯤ ꯑꯧ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯦꯀꯦꯅ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯣ ꯀꯅꯦꯛ ꯂꯩꯇꯦꯌꯦ ꯑꯣꯀꯦ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯀꯦꯀꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯅꯥꯅ ꯍꯜꯂꯤꯕꯗꯤ ꯍꯥꯏ ꯉꯝꯖꯗ꯭ꯔꯦꯀꯣ ꯆꯦꯟꯅꯦꯜꯅꯤꯅ ꯁꯨꯝ ꯀꯧꯔꯒꯦ ꯀꯦꯀꯦꯅ ꯀꯅꯦꯛ ꯂꯩꯇꯦꯌꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯂꯩꯕꯅꯤꯀꯣ ꯅꯪ ꯆꯦꯟꯅꯦꯜꯗꯣ ꯂꯩꯔꯗꯤ ꯀꯅꯦꯛ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯦꯀꯦꯗꯀꯣ ꯁꯥ ꯆꯦꯟꯅꯦꯜ ꯁꯤꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯖꯨꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯀꯣ ꯀꯦꯀꯦꯁꯨ ꯑꯩ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯀꯣ ꯃꯁꯥꯒꯤ ꯈꯨꯟꯒꯤ ꯂꯝꯕꯤꯗ ꯂꯦꯞꯂꯒ ꯄꯥꯅꯤ ꯄꯨꯔꯤ ꯄꯤꯖꯅꯤꯡꯗꯕ ꯅꯨꯄꯥꯔꯣ ꯏꯁꯨ ꯅꯔꯃꯗꯥ ꯅꯅꯥꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯂꯩꯊꯦꯛꯅꯤꯡꯉꯦ ꯀꯦꯀꯦꯅ ꯍꯥꯏ ꯑꯩ ꯗꯤꯃꯥꯄꯨꯔ ꯅꯥꯒꯥꯂꯦꯟꯒꯤꯅꯤ ꯀꯩꯕ ꯍꯧꯔꯛꯈꯣꯕꯝ ꯃꯅꯤꯄꯨꯔ ꯀꯩꯁꯥꯝꯄꯥꯠꯀꯤꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔ ꯀꯩꯁꯥꯝꯄꯥꯠꯀꯤꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕꯀꯣ ꯑꯣꯀꯦ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯀꯣ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕꯀꯣ ꯗꯤꯃꯥꯄꯨꯔ ꯅꯥꯒꯥꯂꯦꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯦꯀꯦ ꯀꯩ ꯊꯕꯛ ꯀꯩ ꯖꯣꯕ ꯇꯧꯕꯤꯔꯤꯕꯒꯦ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯀꯣ ꯀꯥꯕꯤꯔꯤ ꯁꯃꯥ 5 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯅꯨ ꯃꯆꯥ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯉꯥꯈꯥꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯕꯤꯝꯆꯥꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯨꯒꯗꯤ ꯏꯆꯦ ꯈꯨꯃꯟ ꯄꯥꯅꯤꯄꯨꯔꯤꯗꯒꯤ ꯍꯦꯟꯅ ꯄꯤꯖꯅꯤ ꯍꯥꯏ ꯍꯥꯏꯗꯤ ꯃꯁꯨ ꯉꯁꯥꯏꯉꯩ ꯅꯣꯛꯇꯕꯗꯣ ꯑꯩꯁꯨ ꯅꯔꯃꯗꯥ ꯃꯁꯨ ꯍꯧꯖꯤꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯍꯥꯏ ꯁꯞꯄꯣꯔꯠ ꯇꯧꯖꯔꯝꯒꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯦꯀꯦꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯕ
ꯑꯩ ꯇꯤꯆꯔꯅꯤ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯖꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯁꯨꯇꯤ ꯂꯩꯌꯦ ꯑꯣꯖꯥ ꯁꯨꯇꯤ ꯂꯩꯔꯒ ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇꯦꯗꯣ ꯑꯗꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯝꯒꯦ ꯊꯦꯡꯀ꯭ꯌꯨ ꯀꯦꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯤꯆꯔ ꯑꯣꯏꯔꯤ ꯍꯥꯏꯕꯀꯣ ꯇꯤꯆꯔ ꯑꯣꯏꯕꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯁꯤ ꯍꯪꯉꯦ ꯍꯥꯏꯅꯀꯣ ꯑꯩ ꯇꯤꯆꯔꯅꯤ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯖꯔꯤꯌꯦ ꯊꯥꯒꯠꯆꯔꯤ ꯀꯦꯅ ꯀꯣ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯕ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯗꯤ ꯖꯣꯕꯀ ꯇꯧꯖꯍꯧꯗ꯭ꯔꯦꯗ ꯎꯗ ꯉꯥꯡꯂꯒ ꯋꯥꯗ ꯄꯥꯟꯕ ꯃꯁꯨ ꯂꯩꯔꯦ ꯏꯁꯨ ꯅꯔꯃꯗꯥ ꯍꯥꯏ ꯍꯣꯏ ꯑꯩ ꯆꯦꯅꯦꯜ ꯄꯥꯏ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯦꯅ ꯆꯦꯅꯦꯜ ꯄꯥꯏꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯑꯗꯣ ꯑꯩ ꯀꯦꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯀꯣ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯗꯦ ꯑꯩ ꯑꯦꯜ ꯄꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯔꯃꯗꯥ ꯃꯩꯇꯩ ꯀꯣ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯀꯣ ꯑꯁꯦ ꯑꯗꯨꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯔꯃ ꯏꯝꯁꯥ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅ ꯀꯦꯗꯁꯨ ꯁꯞꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦꯕ ꯀꯣ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯣꯖꯥ ꯑꯁ ꯏꯕꯦꯝꯆꯥ ꯉꯥ ꯊꯣꯡꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯣꯖꯥꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯦꯕꯀꯣ ꯏꯕꯦꯝꯆꯥꯅ ꯉꯥ ꯆꯥꯏ ꯍꯥꯏꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯆꯨꯝꯃꯦ ꯏꯆꯦ ꯈꯨꯃꯟ ꯍꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯣꯖꯥ 24.8K ꯁꯞ ꯂꯩꯖꯩꯌꯦ ꯋꯥꯎ ꯚꯦꯔꯤ ꯅꯥꯏꯁ ꯑꯗꯨꯗꯤ ꯏꯀꯥꯏꯍꯦ ꯀꯦꯒꯤ ꯁꯥꯞꯁꯤꯗꯤ ꯏꯀꯥꯏꯀꯣ ꯌꯥꯝꯅ ꯁꯤꯅꯣꯔ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯄꯥꯏꯖꯕꯅꯤꯗ ꯁꯨꯝ ꯃꯇꯝ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯝ ꯄꯥꯁ ꯇꯧꯖꯕꯅꯦ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅꯀꯣ ꯑꯕꯣꯛꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯁꯨ ꯅꯔꯃꯗꯥ ꯑꯆꯨꯝꯕꯇꯅꯤꯀꯣ ꯑꯥꯎ ꯑꯆꯨꯝꯕꯇ ꯉꯥꯡꯕꯅꯦ ꯈꯪꯉꯦ ꯑꯕꯣꯛꯁꯦ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯀꯥꯏꯗꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯦꯕꯨ ꯀꯦꯒꯤ ꯁꯥꯞꯇꯤ ꯐꯟꯖꯥꯝꯃꯦ ꯀꯣ ꯍꯣꯏ ꯏꯆꯦ ꯈꯨꯃꯟ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯄꯥꯏꯖꯕꯅꯦ ꯀꯣ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯄꯥꯏꯖꯕ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤꯀꯣ ꯑꯗꯨꯅꯦ ꯏꯆꯦ ꯈꯨꯃꯟ ꯎꯗ ꯄꯥꯜꯂꯦ ꯅꯉꯣꯟꯗ ꯏꯔꯝꯗꯝ ꯀꯌꯥꯒꯤ ꯁꯞꯄꯣꯔꯠ ꯐꯪꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯗꯥ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯜꯂꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯌꯦ ꯊꯥꯒꯠꯆꯔꯤ ꯀꯦꯕꯨ ꯀꯣ ꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯗꯗꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯣ ꯆꯨꯝꯃꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯊꯕꯛ ꯍꯥꯏꯁꯤ ꯑꯦꯅꯤ ꯊꯕꯛꯇ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯕꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯗꯦ ꯀꯣ ꯆꯦꯅꯦꯜꯕꯨ ꯑꯣꯏꯔꯕꯁꯨ ꯑꯦꯅꯤ ꯖꯣꯕꯄꯨ ꯊꯕꯛꯄꯨ ꯑꯣꯏꯔꯕꯁꯨ ꯑꯦꯅꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯍꯣꯠꯅꯕꯁꯤꯒ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯁꯤꯗ ꯌꯨꯇ꯭ꯌꯨꯕꯁꯤꯒꯗꯤ ꯍꯣꯠꯅꯕꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯖꯗꯕꯀꯣ ꯏꯁꯥꯒꯤ ꯊꯕꯛꯅ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯍꯌꯦꯡ ꯇꯨꯡꯗ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯦꯝꯕꯅꯤ ꯑꯗꯣ ꯑꯣꯀꯦ ꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤꯀꯣ ꯀꯦꯅ ꯉꯁꯤ ꯅꯣꯡꯃ ꯑꯩꯒꯤ ꯑꯦꯜ ꯄꯤꯗ ꯆꯪꯕꯤꯔꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯕꯨ ꯁꯥꯍꯣꯁ ꯄꯤꯕꯤꯕ ꯀꯣ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯀꯦꯕꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯨꯅ ꯀꯦꯅ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯩꯁꯨ ꯁꯣꯏꯗꯅ सपोर्ट तौजरके अच्छा हो जाए हाँ ठीक है इबेमचा जी
KK haise channel se kai mingen amathak lei sidi KK Star Blog haina mathak lei se urbo KK haise ku kai samne haiba okay adoni Ranita Sharma KK busu support tawbi ko aigi waridi channel paigera pairabasu paidrabasu channel jengbiriba ko nusidraba kasu khang hajadraba isnaw mayamna ko channel thangachariba video jamna wana honajaraga jamna wana honajaraga thangachariba mayam phan yeng tahanba ngamiba video sibu nusidraba isnaw mayamna yengbiba matamda like tawbiu sub tawbiu share tawbiu haijaningi maramdi isnaw maitai isnaw haibasidi akoi matani ko akoi isnaw maitai macha haisi pukhakadammi thangkadamni ko amana mabu support tawbigadamni khoi maitai gi isnaw singya malai video ri yengba ko aduga like tawbitaba sub tawbitaba mayam jawreba ko masi aidi tasena haijarabda KK jona support tawbiu haijaningi ko ke paisa tingpona tiaba ko maitai macha ama channel paibdaga 100K ga jokidranaka miyam paisa ga phangdanaka miyam sakhangapaka aije jamna nungainingai masakni harawningai masakne bako aduna KK khoidi channel paijaraga su matam sana miyamgi video miyeng taba ngamjade ko sangba matamda sum yengi yengdabnte ko masi ahanba KK phangnabane ada aidi ima Nagalengi Nagani papana Manipur Kasampar kini ai cocktail niye ima Nagalengi Naga ni papana Manipur Kasampar kini ai maitai niko hai no kai de KK adumana haiba hongde mi je matani ko haji imana naga orebasu ipana maitai ni nangsu maitai ni kai me kai baleite maitai na naga lobo jawri naga na maitai lobo jawri adubu aina KK bu ko support tawri haibagi thagachaba nachade haidi KK na thamoi tingaba wafam phongdokpase KK bu jamna thagachari KK na ke haitara imana naga uribasu papana maitai uribasu ngasi channel asida KK na aigi maitai lona ngangakpa maitai lona comment irakpa asibu KK bu haningai letana thagachari ko dadana haibadi kai haitara nang amondasu ko teacher masu oire oja haibasu oire ko aduga chakthokpa leitana ko nangna maitai lona ngangakpa jamna nungaijai yam thagachari kanago maitai machadasu leiko smain tawraga maitai ron ngangdaba khotaba mayam leiyaba ko adubu KK di sakmai unadrabasu ahama ubumuktadasu KK bu jamna thagachari KK gi thamoi bu jamna haningai tana welcome tawjari thagachari ko naga haiba maitai haiba leiti thamoi nungsineba mathau tai adubu KK na ima naga oresu ipana maitai waragasu KK na maitai ron ngangapa ko maitai bu nungsibiba asibu KK bu haningai tana thagachari KK bu ibemchana oja good night bye bye hai okay ibemcha thank you pothabiro ko nangdi hayeng di Monday nina duty chalarani soidana ko ibemcha thank you thagachari ibemcha bu KK na ke hai dada busu hanna thagachari welcome KK ID ko ID matam punamakta maitai isnaw loina yam nungsi ko KK busu ngasi hamangta unaragasu KK busu jam nungsijai
ꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯃꯤꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕ ꯅꯠꯆꯗꯦ ꯀꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯣ ꯊꯥꯒꯠꯆꯕꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯉꯁꯥꯏꯒꯤ ꯀꯦꯀꯦꯒꯤ ꯊꯃꯣꯏ ꯇꯤꯡꯉꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯀꯣ ꯃꯗꯨꯒ ꯀꯦꯀꯦꯕꯨ ꯊꯥꯒꯠꯆꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯀꯦꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯗꯨꯕꯨ ꯀꯦꯀꯦꯗꯤ ꯅꯪꯅ ꯍꯥꯏꯔꯝꯃꯤꯅ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯀꯦꯀꯦꯗꯤ ꯑꯣꯖꯥꯁꯨ ꯑꯣꯏꯔꯦ ꯑꯗ ꯏꯃꯥꯅ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯔꯦ ꯏꯄꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯦ ꯌꯨꯝꯗꯤ ꯀꯩꯗ ꯄꯥꯟꯒꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯟꯒꯗ꯭ꯔꯥ ꯅꯥꯒꯥꯂꯦꯟꯗ ꯄꯥꯟꯒꯗ꯭ꯔꯥ ꯑꯩꯗꯤ ꯆꯦꯅꯦꯜꯗ ꯍꯤꯟꯗꯤ ꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦ ꯗꯗꯥ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯊꯥꯒꯠꯆꯔꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯦꯀꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯪꯅ ꯄꯥꯝꯖꯕ ꯂꯦꯡꯒ꯭ꯋꯦꯖ ꯌꯨꯁ ꯇꯧꯕꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯦꯀꯦꯗ ꯑꯝꯇ ꯍꯥꯏꯖꯅꯤꯡꯉꯤ ꯍꯤꯟꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯇꯣꯄꯤꯛ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯩꯇꯩꯂꯣꯟꯁꯤ ꯁꯨꯝ ꯌꯥꯎꯍꯜꯂꯒꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯀꯦꯀꯦꯅ ꯉꯥꯡꯉꯤꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪꯒꯤ ꯕ꯭ꯂꯣꯛꯇ ꯊꯝꯃꯤꯕ ꯍꯤꯟꯗꯤꯅ ꯉꯥꯡꯕ ꯇꯣꯄꯤꯛꯇꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩꯗꯁꯨ ꯑꯍꯟ ꯑꯣꯏꯕ ꯀꯣ ꯍꯤꯟꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯅꯀꯣ ꯃꯩꯇꯩꯗꯁꯨ ꯅꯪ ꯍꯤꯟꯗꯤ ꯉꯥꯡꯉꯁꯨ ꯃꯣꯏꯁꯨ ꯈꯪꯕ ꯋꯥꯠꯀꯅꯦꯕꯀꯣ ꯌꯥꯔꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣꯗꯁꯨ ꯃꯩꯇꯩꯂꯣꯟꯒꯤ ꯍꯥꯏꯗꯤ ꯃꯩꯇꯩꯂꯣꯟꯅ ꯉꯥꯡꯕ ꯀꯣ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯥꯎꯍꯜꯂꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯀꯦꯀꯦꯗ ꯑꯩꯁꯦ ꯀꯦꯀꯦꯗ ꯇꯥꯛꯆꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯗꯗꯥ ꯑꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯗꯗꯥ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯑꯣꯀꯦ ꯃꯩꯇꯩꯔꯥꯏꯕ ꯑꯗꯨꯁꯨ ꯑꯩꯒ ꯑꯩꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯌꯦ ꯑꯣꯀꯦ ꯑꯣ ꯅꯪ ꯇꯥꯃꯣꯁꯨ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯗꯤꯃꯥꯄꯨꯔꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯪ ꯇ꯭ꯔꯤꯄꯨꯔꯥ ꯑꯣꯏꯒꯦꯔꯥ ꯏꯝꯐꯥꯜ ꯑꯣꯏꯒꯦꯔꯥ ꯁꯨꯁꯅꯨ ꯇ꯭ꯔꯤꯄꯨꯔꯥꯗꯣ ꯍꯥꯏꯗꯤ ꯃꯩꯇꯩꯔꯥꯏꯕ ꯍꯣꯏ ꯃꯩꯇꯩꯅꯤ ꯃꯥꯛꯁꯨ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯦꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯀꯅꯥꯒꯨꯝꯕꯅ ꯏꯃꯥꯅ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯆꯠꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥꯅ ꯅꯥꯒꯥ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯁꯨ ꯃꯃꯥꯒꯤ ꯅꯥꯒꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯀꯦꯀꯦꯗꯤ ꯑꯦꯛꯗꯝ ꯁꯨꯄꯔ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯅꯪ ꯇꯥꯃꯣꯁꯨ ꯊꯕꯛ ꯇꯧꯕ ꯅꯥꯒꯥꯂꯦꯟꯗꯀꯣ ꯗꯤꯃꯥꯄꯨꯔꯗꯀꯣ ꯑꯗꯨꯁꯨ ꯑꯩꯒ ꯑꯩꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯌꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯀꯦꯀꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯦ ꯍꯣꯏ ꯃꯩꯇꯩꯅꯤ ꯃꯥꯛꯁꯣ ꯊꯥꯒꯠꯆꯔꯤ ꯀꯦꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯀꯦꯀꯦꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯩꯇꯩꯂꯣꯟꯅ ꯉꯥꯡꯕ ꯈꯔ ꯈꯔ ꯁꯨꯝ ꯌꯥꯎꯍꯜꯂꯨꯀꯣ ꯑꯗꯨꯗꯤ ꯃꯩꯇꯩꯒꯤ ꯑꯍꯟꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯖꯅꯤ ꯃꯩꯇꯩꯒꯤ ꯀꯣ ꯍꯥꯏꯗꯤ ꯍꯤꯟꯗꯤ ꯈꯪꯗꯕ ꯃꯩꯇꯩꯗꯁꯨ ꯌꯥꯝ ꯂꯩꯅꯀꯣ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯣꯕꯥꯏꯜ ꯌꯥꯝ ꯄꯥꯏꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯁꯨ ꯃꯣꯏꯁꯨ ꯃꯩꯇꯩꯂꯣꯟꯅ ꯈꯔ ꯈꯔ ꯉꯥꯡꯉꯗꯤ ꯄꯣꯠꯇꯣ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯅꯤꯅꯀꯣ ꯑꯗꯨꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯦꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯦꯀꯦ ꯅꯔꯃꯗꯥ ꯆꯠꯈ꯭ꯔꯕꯣ ꯏꯆꯦ ꯈꯨꯃꯟ ꯆꯠꯈ꯭ꯔꯕꯣ ꯑꯩꯒ ꯏꯆꯟ ꯀꯦꯀꯦꯒ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯅꯣꯏ ꯀꯣꯃꯦꯟ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅꯤ ꯅꯔꯃꯗꯥ ꯂꯩꯔꯤꯕ꯭ꯔꯣ ꯀꯦꯀꯦ ꯃꯍꯥꯛꯄꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯔꯃꯗꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯅꯔꯃꯗꯥ ꯃꯩꯇꯩ ꯑꯣ ꯂꯩꯕꯤ ꯂꯥꯛꯑꯦ ꯒꯪ ꯑꯣꯖꯥ ꯀꯔꯤ ꯊꯕꯛ ꯂꯧꯕ꯭ꯔꯥ ꯃꯩꯇꯩ in this love from Karnataka ꯑꯣꯖꯥ ꯀꯔꯤ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯣ ꯒꯃꯤꯡ ꯑꯩ ꯀꯔꯤꯝ ꯊꯕꯛ ꯇꯧꯗꯦ ꯐꯝꯃꯤ ꯑꯩ ꯀꯔꯤꯝ ꯊꯕꯛ ꯇꯧꯗꯦꯀꯣ
ꯃꯌꯥꯝꯇꯪ ꯂꯩꯔꯝꯃꯨ ꯀꯩꯕ ꯀꯦꯀꯦꯅ ꯀꯣꯃꯦꯟ ꯇꯧꯔꯝꯂꯕꯅꯤ ꯗꯗꯥꯒꯤ ꯆꯦꯅꯦꯜꯗ ꯊꯦꯡꯀ꯭ꯌꯨ ꯀꯦꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯦꯀꯦꯕꯨ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯁꯨ ꯅꯔꯃꯗꯥ ꯃꯁꯨꯒꯤ ꯂꯦꯛꯆꯔ ꯇꯥꯕꯗ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯏꯁꯨ ꯅꯔꯃꯗꯥ ꯑꯕꯣꯛ ꯀꯧꯕꯅꯤ ꯀꯣꯏꯔꯨꯁꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯏ ꯏꯁꯨ ꯅꯔꯃꯗꯥ ꯃꯁꯨꯒꯤ ꯂꯦꯛꯆꯔ ꯇꯥꯕꯗ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯏꯁꯨ ꯅꯔꯃꯗꯥ ꯑꯕꯣꯛ ꯀꯧꯕꯅꯤ ꯀꯣꯏꯔꯨꯁꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯣꯀꯦ ꯀꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤꯀꯣ ꯕꯥꯏꯑꯣꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯊꯥꯡꯒꯠꯇꯦ ꯑꯩ ꯊꯕꯛꯅ ꯆꯤꯟꯖꯕꯅꯤꯅꯀꯣ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯦ ꯁꯨꯝ ꯁꯤꯝꯄꯜꯅꯤꯗ ꯃꯤꯒ ꯃꯥꯟꯅꯗꯕ ꯕ꯭ꯂꯣꯛꯅꯤꯀꯣ ꯁꯨꯝ ꯁꯤꯝꯄꯜꯗ ꯁꯨꯝ ꯊꯥꯡꯒꯠꯆꯕꯅꯤ ꯑꯩꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯗꯨꯗꯒꯤꯗꯤ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯀꯦ ꯑꯗꯨꯅ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯤ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯗꯗꯥꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯗꯨꯝ ꯁꯤꯝꯄꯜꯅꯤ ꯀꯣ ꯑꯗꯨꯅ ꯑꯩ ꯀꯦꯕꯨꯁꯨ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯀꯣ ꯑꯩꯅ ꯁꯪ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯌꯦꯡꯖꯒꯦ ꯀꯦꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯀꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯐꯔꯦ ꯅꯔꯃꯗꯥꯁꯨ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯈꯔꯦ ꯏꯆꯦ ꯈꯨꯃꯟ ꯄꯣꯊꯥꯔꯁꯤ ꯉꯁꯤꯒꯤꯗꯤ ꯅꯔꯃꯗꯥꯁꯨ ꯄꯣꯊꯥꯔꯁꯤ ꯃꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯅꯤꯇꯥ ꯁꯔꯃ ꯄꯣꯊꯥꯔꯁꯤ ꯀꯦꯁꯨ ꯄꯣꯊꯥꯔꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯀꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯏꯁꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯀꯦ ꯏꯁꯇꯔ ꯕ꯭ꯂꯣꯛꯄꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯗꯤ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯗ ꯆꯪꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯀꯣ ꯃꯁꯨ ꯖꯔꯛꯇ ꯍꯩꯒꯠꯇꯨꯅꯀꯣ ꯑꯕꯣꯛ ꯇꯥꯅꯤꯡꯗꯦ ꯍꯩꯒꯠꯇꯨꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯏꯆꯦ ꯈꯨꯃꯟ ꯄꯣꯊꯥꯔꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯀꯦꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯆꯪꯕꯤꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯃꯇꯨꯡꯗꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯂꯥꯛꯄꯤꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯃꯥꯏ ꯌꯨꯇ꯭ꯌꯨꯕꯔ ꯐꯦꯃꯤꯂꯤ ꯑꯣꯀꯦ ꯋꯦꯜꯀꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯁꯨꯝ ꯎꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯔꯃꯗꯥ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯗꯣ ꯃꯪꯒꯣꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯔꯃꯗꯥꯕꯨ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯃꯇꯝ ꯂꯩꯕꯗ ꯀꯥꯎꯖꯔꯣꯏ ꯏꯆꯟꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯉꯥꯏꯇ ꯃꯇꯝ ꯂꯩꯕꯗ ꯆꯪꯅ ꯅꯤꯡꯖꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯈꯨꯃꯟ ꯄꯣꯊꯥꯔꯁꯤ
ꯃꯌꯥꯝ ꯕꯥꯏ ꯕꯥꯏ